Hauzik Dubai de chathariba COP28 meepham and VIP entrance gate mamang Kshetri Tama luchingduna Kuki Narco terrorist singna lamdam asigi meeyam gi hak khongaonariba kayagi matang khongjang changshilli khongjang asigi saruk amo oina meepham asida saruk yaba lakiba CSO gi luchingba singda Kshetri Tama Kuki Narco terrorist singna chathariba tamthiraba thawong sing marik chumna paudong ke Haukiba November 18 tha asigi taraga nithoi fauba chathagadaba COP28 ke meepham asida saruk yaribi Kshetri Tamana hai meepham asida malemgi luchingba sing CSO gi luchingba sing amasung VIP kayana climate justice ke matangda tongan wafam kaya fongdoknari adubu Manipuradi Kuki Narco terrorist singna malemgi honglakliba aying asagi khal ase karisu na tungdana maning tamna umang wamang kaya kokthokle Mahaurol dagi lairak Manipuri umang wamang kaya makoina may thadokuna mahankre mahausagi khal thukaiduna chatharakliba thawong asige mayokta wafam kaya fongdok lubagida mag yelhomi maitei furupu muthatnaba aronba lalong kaya chatharakli makoina afaba makhalgi khulai kaya sizinaduna maitei micham kaya da fongna khut thabada thingbinaba leitri haina mangna fongdokhe Manipurgi hauzik oriba phibam ase athuba matamda mahausagi punsida hanjinnaba honabada mateng pangbinaba Kshetri Tamana COP28 के मिफमदा सरुक याखिबा मालेंगी लुचिंगबा सिंह अमदे CSO गी लुचिंगबा सिंह गे पुनिंगसु चिंसिनखे यामना साथीरबा लेपाकसिगी मालेंगी ओइना यामना किनिंगाई ओइरबा मतम मसिदा अखोगी मणिपुरददी अदुलबा कुकी नार्को टेररिस्ट सिंगना अखोई लेप लेतना चिमाई कया अमा कोथोक्तना जंगल कया अमा कोथोक्तना ngasi kedogi utonganba अखोगी संसार अमदा लेहलकसे मसी COP28 के अदुगुमा मिफम मसिगी मायोक्तनी आइ वफमसे थमजगे आइ वफम मसिगे लोइनना अखोई मतम पुनमक्ता अइंग असागे खल कायक्तनबा क्लाइमेट की जस्टिस पुरकनबा अदुगा अखोगी लॉस एंड डैमेज मैम सिंग असिगी मागी फिबम थोपा इना केरा खुलबा कंट्री सिंग असिना पीननबा अखोई होनबगी तंगाई फदबा लैरी अखोई मैम लाउब चंगी अखोई मैम थंगनबा चंगी पीपल्स के अदुगुमा पावर से अखोई नेशनल सिगी वर्ल्ड के अदुगुमा ग्लोबल पावर अमनी हाइ वफम मसि